Hi ma'am, good morning. Ma'am ngasidi call prank oina tawjarage. Aina tawdoise kanamda natte aigi ichanupidani. Ado ichanupise sumaina tawreba mangarang mase magi khongrup ne akhoi gari da lehobra aina hangamyaba. Ado khongrup mangrena. Adugido puthoga sum ai haiduniaba khongrup to mi na lawsana leirame. Ado to piwa haijadre khoje aina ko ma'am ko. Ai adudu mathang aidi kai chindigi lakpa singdo sum haigeba. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯩꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯀꯣꯛꯁꯤꯒ ꯐꯖꯅ ꯂꯥꯛꯇ꯭ꯔꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯑꯗꯨꯗꯨꯒ ꯁꯨꯝ ꯑꯩ ꯃꯊꯪ ꯍꯥꯏꯖꯒꯦꯕꯀꯣ ꯑꯗꯣ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝꯁꯦ ꯌꯦꯡꯕ ꯈꯣꯠꯄꯗꯕꯨꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯣ ꯇꯧꯔꯝꯗꯥꯏꯗꯗꯤ ꯃꯤꯍꯨꯟꯒꯁꯦ ꯗꯨꯡ ꯂꯥꯎꯖꯥꯠꯅꯦꯕ ꯑꯩꯁꯨ ꯇꯧꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯇꯧꯔꯒꯦꯀꯣ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯒꯤꯅꯦꯕ ꯅꯝꯃꯤꯁꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯑꯩꯅ ꯄꯥꯏꯅꯕꯗꯣ ꯑꯗꯨꯗꯒꯤꯅꯦꯕ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯤꯒ ꯑꯃꯨꯛ ꯇꯧꯔꯒꯦꯕꯅꯦ ꯑꯗꯣ ꯑꯁꯤꯁꯤꯅ ꯑꯁꯤꯒꯤ ꯇꯧꯔꯒꯦ ꯃꯌꯥꯝꯀꯣ ꯃꯥꯏ ꯅꯝꯕꯔꯁꯦ ꯀꯩ ꯑꯩ ꯁꯦꯞ ꯇꯧ ꯂꯩꯖꯥꯠꯅꯣ ꯈꯪꯗꯦꯕ ꯁꯤꯒꯤꯁꯤꯒ ꯏꯁ ꯇꯟꯈ꯭ꯔꯦꯗ ꯉꯁꯥꯏꯗ ꯌꯥꯝ ꯇꯧꯔꯒꯦ ꯂꯩꯈꯣ ꯏꯆꯥꯅꯨꯄꯥꯅ ꯅꯦꯇꯣꯟ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯁꯦ ꯁꯤ ꯑꯣꯏꯖꯥꯠꯂꯥ ꯈꯪꯗꯦ ꯅꯦꯇꯣꯟ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯝꯃꯦ ꯑꯁꯤꯒ ꯇꯧꯔꯒꯦ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯂꯝꯃꯅꯦꯕ ꯑꯗꯣ ꯇꯧꯕ ꯖꯥꯠꯅꯦ ꯍꯧꯖꯤꯛ ꯇꯧꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏ ꯇꯧꯒꯦꯗꯣ ꯀꯩꯅꯣꯅꯦ ꯆꯪꯗꯦꯅꯦ ꯁꯤ ꯌꯥꯗ꯭ꯔꯖꯥꯠꯂꯅꯦ ꯁꯤꯔꯥ ꯃꯌꯥꯝ ꯀꯔꯝꯕ ꯅꯝꯕꯔꯅꯣ ꯁꯦꯞ ꯇꯧꯔꯤꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯁꯤꯁꯤꯒ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯧꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯝꯇꯪ ꯂꯧꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯅꯝꯕꯔꯁꯦ ꯑꯩꯅ ꯁꯤꯒ ꯍꯥꯏꯗꯤ ꯗꯥꯏꯜ ꯇꯧꯅꯅ ꯊꯝꯃꯦꯕ ꯍꯧꯖꯤꯛ ꯇꯧꯔꯒꯦꯀꯣ ꯌꯥꯝ ꯇꯞꯄꯤꯅꯤ ꯁꯤꯗꯤ ꯍꯦꯜꯂꯣ ꯕꯦꯞꯇꯣꯟ ꯍꯣꯏ ꯅꯪ ꯈꯣꯡꯎꯞꯇꯣ ꯐꯪꯉꯕꯣ ꯀꯩꯅꯣꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯕꯣ ꯑꯩꯌꯥ ꯀꯩ ꯋꯥꯅꯣꯅꯦ ꯑꯗꯣ ꯇꯥꯎꯅꯦ ꯁꯤꯒꯩꯁꯤꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯅꯨꯄꯤ ꯑꯃꯈꯪꯅꯗꯤ ꯃꯥꯗꯤ ꯐꯪꯉ ꯃꯥꯜꯂꯦꯕ ꯅꯪꯒꯤꯗꯣ ꯀꯔꯤ ꯃꯆꯨ ꯆꯦꯔꯥꯡ ꯖꯣꯝꯒꯦ ꯀꯩꯅꯣ ꯐꯤꯒꯤ ꯆꯦꯔꯥꯡ ꯑꯃ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯗꯣ ꯇꯥꯎꯅꯦ ꯃꯥꯗꯤꯅꯦ ꯑꯗꯨꯗꯣ ꯑꯩꯅꯅꯦ ꯉꯁꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯒꯦꯅ ꯀꯨꯝꯊꯔꯨꯕꯗꯅꯦ ꯑꯗꯨꯗꯣ ꯃꯥꯅ ꯅꯨꯄꯤꯗꯨꯅꯅꯦ ꯆꯦꯔꯥꯡꯗꯣ ꯈꯪꯗꯦ ꯆꯦꯔꯥꯡ ꯈꯣꯡꯒ꯭ꯔꯨꯞ ꯑꯃꯒ ꯐꯪꯉꯦꯅꯅꯦ ꯀꯩꯅꯣ ꯇꯧꯅꯦ ꯄꯥꯏꯅ ꯂꯥꯛꯏꯑꯕ ꯍꯧꯖꯤꯛ ꯄꯨꯔꯛꯑꯕ ꯅꯉꯣꯟꯗ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯅꯦ ꯇꯥꯎꯅꯦꯅ ꯍꯥꯏꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯖꯥꯠꯅꯤꯕꯣ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯪꯕ꯭ꯔꯥ ꯃꯥ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒꯤꯅꯤ ꯉꯔꯥꯡꯗꯩ ꯊꯤꯔꯤꯅꯦꯅ ꯍꯥꯏꯕ ꯑꯗꯣ ꯀꯃꯥꯏꯅ ꯄꯣꯠ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯗ ꯀꯃꯥꯏꯅ ꯇꯧꯔ ꯂꯩꯍꯧꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯇꯥꯆꯧꯅ ꯒꯥꯔꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯁꯨ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯑꯗꯨꯒꯔ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒꯤ ꯑꯣꯏꯅꯤ ꯑꯗꯣ ꯉꯔꯥꯡꯗꯒꯤꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧ ꯍꯥꯏꯅ ꯈꯣꯡꯎꯞꯇꯣ ꯈꯔ ꯐꯪꯉꯗꯤ ꯄꯤꯕꯤꯔꯝꯃꯣꯏꯅ ꯉꯔꯥꯡꯗꯒꯤ ꯍꯥꯏꯔꯛꯏꯅꯦꯅ ꯍꯥꯏꯕ ꯑꯗꯣ ꯃꯥ ꯍꯥꯏꯕꯅꯦ ꯑꯁ ꯀꯩꯅꯣꯅꯦ ꯁꯤꯁꯦ ꯃꯥꯀꯤꯅꯤꯅꯦ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯃꯥꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅꯅꯦ ꯑꯩꯒꯁꯨ ꯐꯖꯅ ꯈꯟꯅꯔꯦꯕ ꯃꯈꯥꯗ ꯒ꯭ꯔꯤꯟ ꯀꯂꯔꯒꯤꯅꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯑꯩꯒꯤꯗꯣ ꯍꯤꯜꯅꯤ ꯑꯅꯧꯕꯅꯦ ꯑꯩ ꯂꯨꯍꯣꯡꯕꯩꯗꯣ ꯑꯗꯨꯒ ꯂꯩꯔꯤꯃꯦꯕ ꯑꯗꯨꯒꯅꯦ ꯑꯃꯈꯛꯀꯅꯦ ꯑꯃꯨꯕ ꯑꯃꯈꯛꯀ ꯌꯥꯎꯕꯅꯦ ꯑꯅꯤꯅꯦꯕ ꯑꯃꯅ ꯄꯥꯝꯁꯨꯗ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗꯣ ꯈꯔ ꯃꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯦ ꯒꯥꯔꯤ ꯊꯝꯕꯗꯨꯒꯤ ꯃꯅꯤꯡꯗ ꯏꯁꯤꯡ ꯇꯦꯡꯀꯤ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯗꯨꯒ ꯂꯩ ꯑꯗꯨꯗꯨꯒꯒꯤ ꯃꯥꯁꯦ ꯐꯪꯉꯤ ꯃꯥꯜꯂꯦꯕ ꯑꯗꯨꯗꯣ ꯁꯥꯎꯅꯤꯡꯉꯤꯀꯣ ꯃꯥꯅꯅꯦ ꯄꯨꯁꯜꯂꯒꯅꯦ ꯃꯌꯨꯝꯗꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯃꯥꯅꯅꯦꯕ ꯅꯪꯒꯤ ꯁꯥꯏꯖ ꯀꯌꯥꯅꯣꯒ ꯍꯪꯉꯤꯄꯣꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤꯅꯤꯅꯦ ꯁꯥꯏꯖ ꯀꯌꯥꯅꯣ ꯍꯪꯉ ꯀꯩꯗꯧꯗꯣꯏꯅꯣꯅꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒꯤꯅꯦꯅ ꯍꯥꯏꯕꯅꯦ ꯃꯥ ꯍꯥꯏꯕꯅꯦ ꯅꯪꯗꯣ ꯍꯥꯏꯔ ꯆꯥꯄꯣꯠꯇꯦ ꯁꯤꯒ ꯃꯤ ꯃꯌꯥꯝꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯅꯪ ꯅꯆꯟꯅꯨꯄꯤꯒꯤꯅꯦ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯥ ꯃꯥ ꯍꯥꯏꯕ ꯁꯥꯏꯖ ꯀꯌꯥꯅꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯥ ꯍꯥꯏꯕ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯐꯣꯇꯣ ꯈꯣꯡꯎꯞꯇꯨꯒꯤ ꯐꯣꯇꯣꯒꯗꯤ ꯂꯩꯕ꯭ꯔꯣ ꯈꯣꯡꯎꯞꯀꯤ ꯐꯣꯇꯣꯗꯤ ꯑꯩ ꯀꯥꯞꯍꯧꯗꯦꯅꯦ ꯑꯩꯒꯤ ꯈꯣꯡꯎꯞꯇꯣ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯎꯅꯦ ꯍꯤꯜꯅꯦꯕꯀꯣ ꯑꯗꯨꯒꯩꯗꯤ ꯃꯃꯥꯡꯗꯨꯒꯅꯦ
ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯁꯪꯕ ꯀꯂꯔꯒꯤꯅꯤ ꯑꯗꯨꯒꯩꯗꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯕꯦꯜ ꯐꯥꯗ꯭ꯔꯅꯦ ꯑꯁꯪꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯗꯤꯖꯥꯏꯟꯅꯦꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯠꯂꯒ ꯑꯁ ꯁꯥꯎꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯑꯩꯁꯤꯅꯤꯕꯣ ꯑꯗꯨꯒꯩꯗꯤ ꯑꯩ ꯁꯥꯊꯤ ꯁꯥꯎꯅꯤꯡꯉꯤ ꯄꯣꯠꯊꯣꯟ ꯆꯥꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯤꯅꯤꯕꯣꯁꯦ ꯑꯩꯅ ꯍꯥꯏꯗꯤꯀꯣ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯐꯪꯉꯗꯨꯗꯤ ꯁꯠ ꯁꯠ ꯄꯤꯊꯣꯔꯛꯑꯣꯕ ꯅꯠꯇ꯭ꯔꯅꯦ ꯃꯥꯅ ꯂꯧꯈ꯭ꯔꯕꯗꯣ ꯂꯧꯈ꯭ꯔꯦ ꯂꯧꯗꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯝꯕ ꯔꯦꯛ ꯂꯩꯗꯅ ꯑꯗꯨꯏ ꯃꯅꯨꯡꯗꯒ ꯍꯥꯞꯆꯤꯟꯗꯅ ꯊꯝꯈ꯭ꯔꯦꯅꯦ ꯑꯩꯅ ꯁꯣꯝꯗ ꯀꯟꯅ ꯊꯤꯔꯤꯅꯦ ꯁꯣꯝꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯩ ꯁꯥꯎꯅꯤꯡꯉꯦꯕ ꯕꯦꯝꯇꯣꯟ ꯑꯁꯦꯡꯕꯩ ꯃꯁꯤ ꯃꯇꯦꯛ ꯈꯟꯅꯔꯨꯔꯁꯤꯔ ꯑꯩ ꯆꯠꯂꯣꯔ ꯈꯟꯅꯔꯒꯦ ꯑꯩꯉꯣꯟꯗ ꯄꯤꯒꯦꯔꯥ ꯐꯣꯟꯗꯣ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯒ ꯐꯣꯟ ꯇꯧꯔꯒ ꯐꯣꯟ ꯅꯪꯒ ꯄꯥꯏꯅꯍꯜꯂꯣ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯒꯦꯕ ꯀꯃꯥꯏꯅ ꯍꯥꯏꯔꯣ ꯍꯥꯏꯅꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯈꯣꯡꯎꯞꯅꯦꯅ ꯑꯩ ꯐꯣꯇꯣꯁꯨ ꯅꯝꯍꯧꯗꯦꯕ ꯑꯗꯨꯒꯤ ꯐꯣꯇꯣꯗꯣ ꯅꯝꯃꯝꯃꯗꯤ ꯑꯩ ꯈꯪꯉꯤꯗꯨꯗꯣ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯦꯒꯁꯨ ꯐꯪꯗꯦ ꯑꯗꯨꯝꯗꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩꯒꯤꯅꯤꯗꯨꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯃꯁꯥꯅ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯄꯤꯊꯣꯔꯛꯑꯣꯗꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯦꯗꯅ ꯑꯩ ꯏꯆꯟꯅꯨꯄꯤꯒꯤꯅꯦ ꯑꯩꯅ ꯆꯥ ꯍꯥ ꯃꯤꯒꯤ ꯄꯣꯠꯇꯣ ꯂꯧꯅꯤꯡꯉꯤꯗꯨꯕꯨ ꯃꯥ ꯇꯨꯀꯠꯆꯗ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯨꯅꯤ ꯁꯥꯎꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯍꯣꯡꯅꯗ꯭ꯔꯤꯕꯅꯤ ꯑꯩꯒꯤꯗꯣ ꯏꯍꯟ ꯍꯜꯂꯤꯕꯅꯤ ꯂꯨꯍꯣꯡꯕꯗꯨꯒꯤ ꯑꯩ ꯂꯥꯛꯄꯗꯣ ꯂꯨꯍꯣꯡꯒꯗꯕꯒꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯩꯔꯨꯔꯤꯅꯦꯕ ꯄꯨꯂꯣꯇꯣꯔꯗꯒꯤ ꯂꯥꯛꯑꯦꯗꯅ ꯑꯗꯩꯗꯤ ꯄꯨꯔꯛꯇꯅ ꯌꯨꯝꯗ ꯊꯝꯃꯦ ꯂꯣꯏꯔꯦ ꯑꯗꯨꯒꯗꯤ ꯃꯧ ꯊꯤꯟꯕꯒꯤ ꯆꯠꯄꯩ ꯃꯧ ꯊꯤꯟꯕ ꯂꯥꯛꯄꯩꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯤꯡ ꯀꯂꯔ ꯑꯃꯈꯛ ꯂꯩꯔꯛꯇ꯭ꯔꯦ ꯆꯤꯆꯦꯅ ꯑꯗꯨꯗꯣ ꯇꯣꯡꯉꯒ ꯂꯥꯛꯏꯅꯦꯕ ꯈꯪꯉꯕ ꯑꯩꯗꯨꯗꯣ ꯑꯗꯨꯗꯣ ꯑꯃꯐꯥꯎ ꯇꯣꯡꯍꯧꯗꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯅꯍꯥꯟ ꯌꯨꯝꯗ ꯆꯠꯄꯗꯣ ꯁꯤꯗꯒꯤ ꯊꯤꯟꯕꯒꯤꯗꯣ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯆꯠꯄꯩꯗꯣ ꯑꯗꯨꯒ ꯑꯩ ꯑꯗꯨ ꯈꯣꯡꯎꯞꯇꯣ ꯇꯣꯡꯉꯒ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯩꯅ ꯆꯠꯂꯤꯗꯣ ꯐꯥꯔꯁ ꯇꯥꯏꯝ ꯇꯨꯇꯅꯦꯕ ꯑꯣ ꯈꯪꯉꯦ ꯋꯥꯔꯤꯁꯦ ꯈꯪꯉꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯈꯣꯡꯎꯞꯁꯦ ꯑꯍꯟꯕꯅꯤꯗꯣ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯐꯖꯅ ꯄꯥꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯆꯥꯗꯣꯔꯤꯕ ꯃꯥꯏ ꯃꯈꯣꯡꯗꯣ ꯌꯥꯝ ꯆꯥꯎ ꯑꯩꯉꯣꯟꯗꯕꯨ ꯆꯥꯎꯋꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯆꯥꯎꯔꯤ ꯃꯌꯥꯝ ꯆꯥꯎꯔꯤ ꯀꯌꯥꯅꯣ ꯁꯥꯏꯖꯇꯣ ꯋꯥꯈꯜ ꯆꯥꯎꯅ ꯂꯧꯈ꯭ꯔꯤꯅꯤ ꯑꯩꯅ ꯑꯗꯨꯗꯣ ꯅꯠꯇꯦꯅꯦ ꯃꯥꯏ ꯃꯈꯣꯡꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯕꯅꯦꯕ ꯁꯨꯝ ꯆꯥꯎꯕꯅꯦ ꯌꯥꯝ ꯁꯥꯡꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯆꯥꯒꯗ꯭ꯔꯥꯕ ꯃꯥꯗꯣ ꯈꯣꯡꯎꯞꯇꯣ ꯍꯥ ꯐꯣꯇꯣ ꯀꯥꯞꯄꯒ ꯑꯝꯇ ꯊꯥꯔꯛꯀꯦꯔꯥ ꯑꯩ ꯌꯦꯡꯒꯦ ꯅꯨꯄꯤꯗꯨꯒ ꯑꯗꯣ ꯇꯥꯎꯅꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯤꯅꯅꯦ ꯑꯩꯅꯅꯦ ꯃꯉꯣꯟꯗꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯃꯉꯣꯟꯗꯅꯦ ꯐꯖꯅ ꯍꯥꯏꯕ ꯍꯥꯏꯔꯦ ꯑꯗꯣ ꯃꯥ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯅꯪ ꯅꯠꯇ꯭ꯔꯒ ꯅꯪ ꯉꯥꯛꯇꯪ ꯂꯥꯛꯑꯒꯦꯔꯥ ꯑꯩ ꯍꯥꯏꯔꯣ ꯑꯩ ꯂꯥꯛꯀꯦ ꯅꯪꯉꯣꯟꯗ ꯒꯥꯔꯤ ꯄꯨꯈ꯭ꯔꯕ ꯌꯦꯡꯒꯦ ꯑꯣꯏ ꯉꯥꯏꯈꯣꯅꯦ ꯑꯩ ꯋꯥꯍꯩꯁꯦ ꯇꯥꯈꯣꯅꯦ ꯍꯥꯟꯅ ꯅꯪ ꯄ꯭ꯔꯦꯡ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯑꯩ ꯃꯥꯟꯖꯜꯂꯛꯑꯦꯕꯣ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯂꯩꯔꯦ ꯈꯣꯡꯎꯞꯁꯦ ꯑꯩ ꯈꯪꯉꯦ ꯄ꯭ꯔꯦꯡ ꯇꯧꯔꯤꯅꯦ ꯑꯩꯉꯣꯟꯗ ꯑꯩ ꯈꯪꯉꯦꯕ ꯑꯩꯒ ꯇꯧꯗꯣꯏꯁꯦ ꯂꯩꯗꯤ ꯂꯩꯔꯕꯣ ꯈꯣꯡꯎꯞꯇꯣ ꯂꯩꯇꯦ ꯑꯣꯟꯈꯤ ꯍꯥꯏꯔꯣ ꯂꯩꯗꯤ ꯂꯩꯔꯕꯣ ꯑꯣꯟꯈꯤꯕꯣ ꯁꯩꯇꯕꯣ ꯂꯩꯇꯦ ꯍꯣꯏ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯁꯤꯗꯣꯔꯦꯕ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩ ꯃꯔꯛ ꯂꯦꯞꯄꯤꯗꯣ ꯁꯣꯝꯗ ꯅꯣꯛꯏꯕ ꯑꯩ ꯀꯟꯅ ꯈꯪꯉꯕ ꯑꯗꯣ ꯑꯩꯅꯦ ꯈꯪꯉꯦꯕ ꯁꯦ ꯑꯩ ꯑꯣꯏꯗꯤ ꯇꯥꯆꯧꯗꯒ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯑꯩ ꯕꯦꯝꯇꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯗꯣꯏꯅꯦꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯑꯁ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯈꯪꯗꯦꯕ ꯑꯩ ꯅꯣꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯛꯇꯣꯔꯦꯅ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯁꯣꯝꯗꯁꯨ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯐꯨꯟꯅꯁꯨ ꯁꯤꯗꯣꯏ ꯅꯠꯇꯦ ꯅꯪꯅ ꯑꯩꯗꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯛꯑꯦꯕ ꯍꯥꯏꯗꯤ ꯐꯣꯟ ꯑꯝꯇꯪ ꯄꯤꯌꯨ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯗꯨꯅꯦꯕ ꯑꯩ ꯐꯣꯟ ꯄꯤꯌꯨ ꯍꯥꯏꯒꯠꯂꯛꯄꯗꯨꯕꯨꯗꯤ ꯑꯩ ꯈꯜꯂꯦꯕ ꯑꯗꯨꯒ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯪ ꯍꯥꯏꯗ꯭ꯔꯅꯦ ꯏꯁ ꯑꯩ ꯂꯥꯛꯀꯦ ꯇꯧꯔꯤꯅꯤ ꯅꯪ ꯒꯥꯔꯤ ꯆꯠꯈ꯭ꯔꯕ ꯌꯦꯡꯒꯦ ꯑꯩ ꯈꯜꯂꯦ ꯁꯤ ꯇꯥꯔꯦꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯦ ꯐꯣꯟ ꯊꯝꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯗꯣ ꯃꯥꯗꯤ ꯑꯍꯥꯟꯕꯂꯥꯗꯤ ꯃꯥ ꯊꯥꯖꯔꯨꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦꯅ ꯑꯁꯦꯡꯕꯩ ꯑꯣꯏ ꯃꯥꯜꯂꯦꯅꯅꯦ ꯑꯗꯨꯒꯩꯗꯤ ꯀꯣꯟꯅꯗꯤ ꯑꯩꯅꯅꯦ ꯑꯃꯨꯛꯀ ꯃꯣꯏꯅ ꯂꯥꯛꯀꯦꯔꯥ ꯍꯪꯉꯒ ꯑꯃꯨꯛꯀ ꯃꯣꯏꯅ ꯑꯁ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨꯒꯅꯦ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕ ꯄ꯭ꯔꯦꯡ ꯇꯧꯋꯤꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯁꯦ ꯋꯥꯁꯦ ꯃꯌꯥꯝ ꯈꯔꯒ ꯁꯥꯡꯅ ꯍꯥꯏꯈꯤꯒꯦꯅ ꯈꯜꯂꯝꯕꯅꯦꯕ
ꯁꯨꯃꯥꯏꯅꯒ ꯍꯥꯏꯒꯦꯅ ꯅꯨꯄꯤꯗꯨꯅ ꯔꯦꯛ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯣꯡꯎꯞ ꯊꯝꯕ ꯕꯣꯛꯁꯇꯣ ꯑꯗꯨꯏ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒꯅꯦ ꯆꯥꯄꯤ ꯄꯥꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯁꯤꯒꯤꯗꯃꯛꯇ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯈꯜꯂꯤꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯆꯠꯂꯝꯃꯅꯤ ꯍꯥꯏꯅ ꯑꯗꯣ ꯆꯠꯂꯝꯗ꯭ꯔꯤꯑꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯆꯠꯇꯩ ꯇꯧꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯗꯨꯅ ꯆꯠꯇꯩ ꯇꯧꯕ ꯃꯥꯅ ꯈꯜꯂꯤꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯆꯠꯇ꯭ꯔꯤꯉꯩꯁꯤꯒ ꯒꯥꯔꯤ ꯃꯆꯥꯗ ꯃꯥꯁꯦ ꯂꯣꯏꯅꯅ ꯂꯥꯛꯍꯧꯔꯒꯦꯅ ꯈꯜꯂꯤꯕ ꯑꯗꯨꯅꯦꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯩꯗꯨꯒꯅꯦ ꯃꯥꯁꯦ ꯈꯪꯈ꯭ꯔꯦꯕ ꯄ꯭ꯔꯦꯡ ꯇꯧꯏ ꯃꯥꯜꯂꯦꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯄ꯭ꯔꯦꯡꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯈꯜꯂꯦꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯍꯩꯒꯗꯕ ꯃꯥꯟꯗꯦꯅꯅꯦ ꯍꯩꯇꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯍꯥꯟꯕ ꯄꯣꯏꯂꯥ ꯏꯆꯟꯅꯨꯄꯤꯗ ꯇꯧꯖꯩꯅꯦꯕ ꯑꯗꯣ ꯆꯥꯗ꯭ꯔꯦ ꯃꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯦ ꯃꯥ ꯈꯪꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯦꯡꯅꯤ ꯍꯥꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯍꯩꯇ ꯍꯩꯇ ꯇꯧꯖꯕꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ